ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯣꯔꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯥꯝꯕ ꯚꯔꯁꯦꯁ ꯅꯨꯡꯁꯤꯕ꯫ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯄꯥꯝꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ, ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯀꯅꯥꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯅꯥꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤꯁꯤ ꯂꯣꯏꯔꯕ ꯇꯨꯡ ꯑꯗꯨꯝ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯄ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤꯗ ꯑꯄꯥꯝꯕ ꯚꯔꯁꯦꯁ ꯅꯨꯡꯁꯤꯕ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯕꯦꯔꯟꯗꯥ ꯃꯄꯥꯟ ꯑꯃꯗ ꯊꯣꯏꯊꯣꯏꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯂꯩꯔꯤ꯫ ꯃꯈꯣꯏ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯥꯀꯟꯗꯒꯤ ꯍꯥꯏꯔꯤ, "ꯑꯁ ꯏꯇꯥꯎ ꯊꯣꯏꯊꯣꯏꯕ, ꯉꯁꯥꯏ ꯊꯥꯈꯤꯕ ꯈꯨꯊꯥꯗꯣ ꯌꯥꯝꯅꯗꯤ ꯀꯟꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯟꯊꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯅꯪ ꯍꯦꯟꯅ ꯄꯥꯈꯠꯀꯅꯨ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ, ꯐꯅꯤꯗ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯗ ꯊꯦꯝꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯣꯏꯊꯣꯏꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯩ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯊꯦꯝꯂꯤ, "ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ, ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯕꯣꯜꯗꯨꯅ ꯍꯦꯛ ꯊꯨꯅ ꯀꯥꯎꯔꯛꯄꯗꯨꯗ ꯊꯥꯖꯤꯟꯋꯥꯏꯗ ꯄꯥꯟꯕꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤꯕ ꯑꯣꯏꯔꯝꯒꯅꯤ"꯫ ꯃꯃꯥꯟꯅꯕꯤ ꯑꯇꯩꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤ, "ꯑꯩꯈꯣꯏ ꯑꯁꯥꯒ ꯇꯤꯟꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯈꯪꯗꯦ"꯫ ꯊꯣꯏꯊꯣꯏꯕ ꯉꯥꯡꯅꯔꯤꯕ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯆꯪꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯆꯪꯉꯨꯁꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯌꯥꯗꯦ꯫ ꯄꯥꯈꯠꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯨꯅ ꯑꯗꯨꯝ ꯂꯥꯡꯇꯛꯅꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯅꯨꯡꯗ ꯂꯩꯈꯤꯕꯗꯨ ꯃꯈꯣꯏ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅꯤꯅ ꯍꯪꯉꯤ, "ꯀꯃꯥꯏꯅ ꯇꯧꯔꯒꯦ?" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯅ ꯈꯨꯝꯃꯛꯏ, "ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯗ, ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯆꯪꯂꯛꯇ꯭ꯔꯤꯕ?" ꯃꯃꯥꯟꯅꯕ ꯑꯃꯅ ꯈꯨꯝꯃꯤ, "ꯈꯪꯗꯦ ꯑꯁꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯃꯤꯍꯨꯜ ꯑꯁꯤ ꯌꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯂꯩꯁꯤꯅ ꯂꯩꯕꯅꯤ꯫ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯔꯣꯏ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯗꯨꯅ ꯇꯧ ꯂꯩꯔꯕꯅꯤ"꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯁꯤꯅ ꯊꯣꯏꯊꯣꯏꯕꯒꯤ ꯄꯥꯈꯠꯄ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯗ ꯅꯣꯛꯏ꯫ ꯑꯁꯥꯅ ꯑꯃ ꯈꯨꯝꯃꯤ, "ꯊꯣꯏꯊꯣꯏꯕ, ꯉꯁꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ, ꯄꯥꯈꯠꯄꯗꯣ ꯈꯔ ꯐꯔꯣ꯫ ꯕꯣꯟ ꯈꯨꯠꯀꯥꯎꯗꯤ ꯍꯥꯏꯕ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ, ꯂꯥꯛꯑꯣ ꯃꯅꯨꯡ ꯆꯪꯉꯨꯁꯦ"꯫ ꯑꯁꯥꯅ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯄꯨꯟꯅ ꯆꯪꯉꯤ꯫ ꯐꯃꯨꯡꯗ ꯑꯁꯣꯝꯗ ꯐꯖꯕꯤ ꯇꯨꯝꯂꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯈꯔ ꯋꯥꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯊꯣꯏꯊꯣꯏꯕ ꯏꯀꯥꯏꯅ ꯆꯪꯉꯤ, ꯑꯗꯨꯒ ꯐꯖꯕꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯐꯖꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯅꯤꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯅ, "ꯇꯨ ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯁꯤꯗ ꯂꯩꯔꯦꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯦ, ꯊꯣꯏꯊꯣꯏꯕ ꯀꯧꯕꯅꯦ"꯫ ꯐꯖꯕꯤ ꯌꯦꯡꯗꯤ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯐꯖꯕꯤꯗꯁꯨ ꯊꯣꯏꯊꯣꯏꯕꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯊꯣꯏꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯖꯕꯤꯅ ꯆꯩꯅꯥ ꯈꯥꯡꯈꯤꯕ, ꯑꯗꯨꯒ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯈꯔꯗꯤ ꯐꯥꯎꯏ꯫ ꯊꯣꯏꯊꯣꯏꯕꯁꯨ ꯏꯀꯥꯏꯅ ꯐꯖꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯖꯕꯤ ꯋꯥ ꯀꯔꯤꯃꯇ ꯈꯨꯝꯗꯦ꯫ ꯑꯁꯥꯅ ꯑꯃ ꯈꯨꯝꯃꯤ, "ꯐꯔꯦꯅꯦ, ꯉꯥꯛꯄꯤꯔꯕꯅꯦ, ꯕꯣꯟ ꯀꯥꯎꯕꯅꯤꯅ ꯀꯟꯅ ꯀꯥꯎꯔꯣꯗꯅ꯫ ꯑꯗꯣ ꯏꯃꯥꯟꯕꯤ ꯐꯖꯕꯤꯁꯦ ꯃꯁꯥꯁꯦ ꯈꯔ ꯁꯣꯜꯂꯦ, ꯃꯥꯒꯤ ꯆꯥꯅꯕ ꯑꯇꯩꯗꯤ ꯅꯪꯅ ꯂꯩꯕ ꯇꯥꯕ"꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯣꯏꯊꯣꯏꯕꯅ, "ꯂꯩꯒꯦ, ꯀꯩꯒꯤ ꯂꯩꯗꯣꯏꯅꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯅ ꯃꯃꯥꯟꯅꯕꯤ ꯑꯁꯥꯗ ꯈꯨꯠ ꯍꯥꯏ, ꯀꯔꯤꯃꯇ ꯍꯥꯏꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯅ ꯌꯥꯗꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯂꯩꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯖꯕꯤꯒ ꯊꯣꯏꯊꯣꯏꯕꯒꯁꯨ ꯃꯁꯛ ꯈꯔ ꯈꯪꯅꯕꯒꯨꯝ ꯇꯧꯏ꯫ ꯐꯖꯕꯤ ꯇꯁꯦꯡꯕꯗꯤ ꯃꯃꯥꯟꯅꯕꯤ ꯑꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯊꯥꯞꯄ ꯂꯝꯗꯒꯤꯅꯤ, ꯇꯨꯏꯁꯟ ꯇꯧꯕꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯐꯖꯕꯤꯁꯤ ꯍꯥꯟꯅꯅ ꯊꯣꯏꯊꯣꯏꯕꯅꯁꯨ ꯈꯪꯗꯦ, ꯃꯃꯥꯟꯅꯕ ꯑꯇꯩꯅꯁꯨ ꯃꯁꯛ ꯈꯪꯈꯤꯕ ꯂꯩꯇꯦ꯫ ꯃꯣꯔꯅꯤꯡꯒꯤ ꯃꯇꯝ ꯈꯨꯗꯤꯡ ꯃꯈꯣꯏ ꯇꯨꯏꯁꯟ ꯇꯝꯕ ꯆꯠꯂꯤ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯁꯨ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯈꯣꯏ ꯑꯗꯨꯝ ꯕꯣꯜ ꯁꯥꯟꯅꯩ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯊꯣꯏꯊꯣꯏꯕꯅ ꯈꯔ ꯀꯟꯅ ꯀꯥꯎꯔꯛꯄ ꯕꯣꯜ ꯑꯃꯅ ꯐꯖꯕꯤꯒꯤ ꯊꯥꯖꯤꯟꯗ ꯄꯥꯟꯕꯗꯒꯤ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯒꯤ ꯃꯍꯥꯛꯁꯦ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈꯠꯂꯛꯄꯅꯤ꯫ ꯌꯥꯝꯅ ꯀꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯈꯤꯗꯦ, ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯐꯖꯕꯤꯒꯤ ꯃꯁꯥ ꯉꯝꯈꯤꯗꯕ, ꯃꯥꯅ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯑꯆꯥꯄꯣꯠ ꯌꯥꯝ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯥꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ, "ꯍꯩꯃꯥ, ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯕꯅꯤꯍꯦ" ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯤ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯅ ꯌꯥꯗꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯈꯔ ꯃꯈꯣꯏꯁꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯉꯛ ꯍꯥꯏꯅꯕꯒꯨꯝ ꯀꯧꯅꯕꯒꯨꯝ ꯇꯧꯏ꯫ ꯕꯣꯟ ꯈꯨꯊꯥ ꯑꯃꯗ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯕꯗꯨꯅꯤ꯫
ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯀꯌꯥ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤ꯫ ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯒ ꯄꯨꯜꯂꯁꯨ ꯕꯣꯜ ꯁꯥꯟꯅꯕꯕꯨ ꯌꯥꯎꯔꯁꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯌꯥꯎꯔꯨꯕ ꯇꯥꯔꯁꯨ ꯃꯍꯥꯛꯁꯦ ꯊꯕꯛ ꯌꯥꯝꯅ ꯁꯨꯕ ꯀꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯌꯨꯝꯒꯤ ꯃꯇꯦꯡꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕ ꯑꯃꯅꯤ ꯄꯥꯗꯨꯅ ꯃꯍꯥꯛꯅ ꯆꯦꯛꯀꯤ ꯌꯨꯝꯁꯤꯡꯒꯤ ꯃꯆꯨ ꯍꯥꯏꯕ ꯃꯆꯨ ꯔꯪ ꯇꯩꯕ ꯆꯠꯂꯤ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯑꯁꯥꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕ ꯑꯃꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯃꯆꯨ ꯔꯪ ꯇꯩꯕꯁꯦ ꯇꯥꯔꯨꯔꯦ꯫ ꯊꯣꯏꯊꯣꯏꯕꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯨ ꯔꯪ ꯇꯩꯕꯁꯤꯁꯨ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯏ, ꯑꯗꯨꯒ ꯌꯨꯝ ꯊꯪꯅꯕꯅꯤꯅ ꯃꯈꯣꯏꯅ ꯇꯨꯏꯁꯟ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯦ ꯃꯥꯅ ꯂꯣꯟꯅ ꯑꯗꯨꯝ ꯐꯖꯕꯤꯕꯨ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯊꯣꯏꯊꯣꯏꯕꯒꯤ ꯃꯆꯤꯟꯗ ꯈꯤꯇꯪꯅ ꯁꯣꯜꯂꯦ꯫ ꯃꯤꯡꯅ ꯐꯖꯕꯤ ꯀꯧꯕꯅꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯕꯣꯜꯅ ꯀꯥꯍꯧꯔꯨꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯄ ꯍꯦꯜꯂꯤꯅꯦ꯫ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯩ, ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃ ꯃꯪꯖꯩ꯫ ꯃꯥꯅ ꯈꯜꯂꯤꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯃꯃꯥꯟꯅꯕ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯑꯃꯅꯤꯁꯨ ꯑꯗꯨꯝ ꯈꯪꯉꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯐꯖꯕꯤ, ꯑꯁꯥ ꯃꯈꯣꯏꯅ ꯇꯨꯏꯁꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕ ꯈꯣꯏꯅ ꯊꯕꯛ ꯁꯨꯔꯝꯕꯁꯦ ꯑꯗꯨꯝ ꯀꯧꯅꯩ ꯉꯥꯡꯅꯩ, ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯊꯣꯏꯊꯣꯏꯕꯗꯤ ꯐꯖꯕꯤꯅꯒ ꯃꯉꯣꯟꯗ ꯉꯛ ꯍꯥꯏꯔꯝꯕ, ꯍꯥꯏꯐꯦꯠꯇꯪ ꯀꯧꯔꯝꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯌꯧꯕꯤꯅꯤ, ꯅꯨꯡꯁꯤꯖꯔꯤꯕ, ꯉꯥꯎꯖꯔꯤꯕ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯑꯁꯨꯝ ꯁꯨꯔꯛꯄꯗ ꯃꯈꯣꯏꯁꯨ ꯀꯧꯅ ꯉꯥꯡꯅꯕꯅꯤꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯁꯨ ꯐꯖꯕꯤ ꯑꯃꯗꯤ ꯑꯁꯥꯅ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯨꯒ ꯁꯨꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯗ ꯁꯤꯡꯖꯨꯒ ꯆꯥꯃꯤꯟꯅꯕꯗ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯖꯕꯁꯦ ꯀꯔꯤ ꯍꯥꯏꯅꯤ? ꯃꯍꯥꯛ ꯊꯕꯛ ꯁꯨꯕꯁꯤ ꯌꯨꯝꯗ ꯁꯨꯍꯟ ꯍꯟꯅꯤꯡꯗꯦ, ꯉꯟꯅ ꯂꯥꯛꯅꯤꯡꯉꯤ, ꯑꯗꯨꯒ ꯊꯦꯡꯅ ꯊꯕꯛ ꯑꯁꯦ ꯌꯨꯝꯗ ꯍꯟꯅꯤꯡꯉꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯁꯨ ꯃꯇꯦꯛ ꯑꯃ ꯀꯥꯍꯧꯔꯤ, ꯑꯗꯨ ꯀꯥꯍꯧꯔꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯐꯖꯕꯤꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯤꯡꯉꯤ, ꯅꯨꯡꯇꯤꯒꯤ ꯌꯦꯡꯅꯤꯡꯉꯤ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯃꯍꯥꯛꯀ ꯃꯆꯨ ꯍꯥꯏꯔꯤꯉꯩ, ꯃꯆꯨ ꯇꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯒꯥꯏ ꯁꯥꯗꯨꯅ ꯀꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯨ ꯇꯩꯕꯁꯤ ꯃꯍꯥꯛ ꯀꯌꯥ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ꯫ ꯐꯖꯕꯤ ꯊꯣꯔꯛꯄ꯭ꯔꯥ, ꯐꯖꯕꯤꯗꯨ ꯀꯗꯣꯝꯗ ꯂꯩꯕꯅ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯩ꯫ "ꯏꯕꯨꯡꯉꯣ, ꯃꯆꯨ ꯇꯩꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯑꯋꯥꯡꯕꯗꯅꯤ꯫ ꯂꯩꯔꯒ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯍꯥꯏꯕ ꯉꯛ ꯑꯗꯣ ꯆꯦꯞꯊ ꯌꯦꯡꯕꯗ ꯍꯥꯏꯕꯨ ꯅꯪ ꯊꯨꯟꯌꯨꯡꯅ ꯍꯥꯏꯊꯔꯛꯀꯅꯤꯀꯣ꯫ ꯁꯦ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯣ꯫ ꯅꯪꯗꯤ ꯉꯥꯎꯔꯦꯅꯦ꯫ ꯑꯁꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯄꯁꯤꯗ ꯃꯥꯕꯨ ꯆꯦꯞꯊ ꯌꯦꯡꯕꯗ ꯃꯆꯨ ꯑꯁꯤꯅ ꯄꯣꯛꯂꯥꯡ꯫ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯕꯒꯤ ꯀꯟꯇꯦꯛ ꯐꯪꯗꯕꯁꯨ ꯌꯥꯏ꯫ ꯐꯖꯅ ꯇꯩꯌꯨ, ꯂꯣꯏꯔꯒ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ, ꯂꯣꯏꯔꯒ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯑꯃꯅ ꯋꯥ ꯍꯥꯏꯔꯤ꯫ ꯊꯣꯏꯊꯣꯏꯕ ꯑꯗꯨꯝ ꯌꯦꯡꯅ "ꯑꯁ, ꯅꯈꯣꯏꯒꯤꯗꯨ ꯇꯩꯌꯨꯕ, ꯑꯩꯒꯤꯁꯨ ꯑꯩ ꯊꯣꯛꯄ ꯂꯣꯏꯁꯤꯟꯒꯦ." ꯑꯁꯨꯝꯅ ꯇꯩꯅ ꯄꯥꯛꯊ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯃ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯑꯦ꯫ "ꯊꯣꯏꯊꯣꯏꯕ, ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯅꯪ ꯂꯩꯔꯤꯗꯨ ꯌꯥꯝꯅ ꯋꯥꯡꯉꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯥꯔꯛꯂꯗꯤ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯅꯤꯀꯣ." ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯁꯨ ꯐꯥꯒꯤꯑꯣꯏ ꯀꯔꯤꯑꯣꯏ ꯈꯨꯝꯃꯨꯔꯤ꯫ "ꯑꯩꯅ ꯇꯥꯔꯛꯑꯁꯨ ꯐꯖꯕꯤꯅ ꯉꯥꯛꯄꯤꯅꯤꯌꯦ, ꯐꯖꯕꯤ ꯂꯩꯌꯦ." ꯑꯁꯨꯝꯅ ꯈꯨꯝꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗꯗꯤ ꯐꯖꯕꯤꯗꯤ ꯃꯈꯣꯏꯒꯤ ꯆꯥ ꯊꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯥꯅ ꯆꯥ ꯑꯁꯦ ꯂꯣꯟꯕꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯐꯖꯕꯤꯅ ꯑꯁꯣꯝ ꯃꯈꯥꯏꯔꯣꯝꯗꯒꯤ ꯆꯥ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯧꯔꯛꯄ, ꯃꯥꯅ ꯐꯖꯕꯤꯅ ꯉꯥꯛꯄꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗ ꯐꯖꯕꯤꯁꯨ ꯇꯥꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥ ꯊꯛꯁꯤ ꯍꯥꯏꯔꯛꯄꯁꯤꯁꯨ ꯃꯈꯣꯏ ꯄꯨꯟꯅ ꯇꯥꯔꯔꯦ꯫ ꯊꯣꯏꯊꯣꯏꯕ ꯏꯀꯥꯏꯕꯅ ꯑꯃꯨꯛꯇꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯊꯣꯏꯊꯣꯏꯕꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯑꯁꯤꯗ ꯄꯪꯅꯣꯛꯇ ꯅꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯆꯥ ꯑꯗꯨ ꯊꯜꯂꯝꯂꯒ ꯅꯣꯛꯂꯒ ꯑꯗꯨꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯃꯥꯟꯅꯕ ꯑꯅꯤꯅ "ꯀꯝꯗꯧꯕ, ꯍꯟꯗꯛꯇꯤ ꯍꯥꯏꯈꯣꯗꯅ, ꯐꯖꯕꯤꯅ ꯉꯥꯛꯄꯤꯅꯤꯒ ꯍꯥꯏꯅꯦ, ꯑꯝꯕ ꯇꯨꯅꯦ, ꯐꯖꯕꯤ ꯂꯥꯏꯁꯤꯡꯗꯨ ꯉꯥꯍꯜꯂꯣꯗꯅ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯊꯣꯏꯊꯣꯏꯕ ꯏꯀꯥꯏꯕꯅ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯨꯔꯤꯕ ꯐꯖꯕꯤꯅ ꯉꯥꯛꯄꯤꯅꯤ ꯇꯨꯔꯁꯨ ꯍꯥꯏꯔꯨꯔꯤꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯐꯖꯕꯤꯅ ꯇꯥꯕꯗ ꯁꯥꯎꯅꯤꯡꯂꯝꯒꯗ꯭ꯔꯥ, ꯃꯉꯣꯟꯗ ꯉꯥꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯊꯣꯏꯊꯣꯏꯕꯒꯤ ꯃꯁꯥꯗ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯥꯝꯅ ꯊꯧꯔꯛꯂꯤꯕ꯫ ꯋꯥꯍꯩꯅ ꯍꯥꯏꯅꯗ꯭ꯔꯕꯁꯨ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯕꯒꯨꯝ ꯇꯧꯔꯦ꯫ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯣꯡ ꯆꯟꯅꯔꯦ, ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯅꯔꯦ꯫ ꯂꯣꯟꯅ ꯐꯖꯕꯤꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯌꯦꯡꯉꯤ꯫ ꯐꯖꯕꯤꯁꯨ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯦꯛꯇꯤꯡ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯁꯥꯅ "ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃꯅꯤꯀꯣ, ꯕꯣꯟꯅ ꯊꯥꯖꯤꯟꯗꯃꯛ ꯊꯥꯔꯨꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯤꯗ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯏ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯖꯕꯤꯅ ꯏꯀꯥꯏꯗꯨꯅ "ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯦꯟꯃꯜꯂꯤꯀꯣ" ꯑꯁꯨꯝꯅꯗꯤ ꯈꯨꯝꯃꯤ꯫
ꯑꯁꯥꯁꯨ ꯐꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯈꯪꯉꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯗ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯊꯣꯏꯊꯣꯏꯕꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯐꯕ ꯃꯤꯅꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯃꯤꯅꯤ ꯑꯗꯨꯅ ꯑꯁꯥꯅꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯗꯨꯝ ꯀꯧꯅꯩ ꯉꯥꯡꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯐꯖꯕꯤ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯃꯗ ꯊꯣꯏꯊꯣꯏꯕꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯨꯔꯦ ꯀꯧꯔꯨꯔꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯌꯥꯝꯅ ꯆꯝꯕ ꯋꯥꯅꯤ ꯐꯖꯕꯤꯁꯨ ꯊꯣꯏꯊꯣꯏꯕꯅ ꯀꯧꯕꯗ ꯆꯞ ꯂꯦꯞꯄꯤ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯍꯥꯏ ꯅꯪ ꯐꯣꯟ ꯄꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯑꯩ ꯂꯧꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯐꯖꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯊꯣꯏꯊꯣꯏꯕꯗ ꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯃꯒꯤ ꯑꯣꯏꯕ ꯃꯔꯤꯗ ꯃꯦꯁꯦꯖ ꯊꯥꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯌꯥꯝꯅ ꯀꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯗꯨꯝ ꯇꯣꯏꯈꯠꯂꯛꯄꯗꯒꯤ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖꯁꯦ ꯅꯣꯡꯃꯗ ꯄꯨꯡ 2-3 ꯍꯦꯟꯅ ꯁꯥꯡꯅ ꯊꯥꯅꯕ ꯌꯥꯎꯔꯦ ꯇꯨꯏꯁꯟ ꯇꯧꯗꯕ ꯃꯇꯝꯗ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯅꯕ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯣꯟꯅ ꯆꯥꯛ ꯆꯥꯔꯕ ꯀꯩꯗꯧꯔꯤꯒꯦ ꯑꯗꯨꯅꯦ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯐꯖꯕꯤꯁꯨ ꯍꯟꯗꯛꯃꯛꯇꯤ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯊꯣꯏꯊꯣꯏꯕꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯅꯤꯡꯕ ꯀꯣꯜ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ ꯀꯔꯤ ꯏꯊꯤꯜꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯅ ꯐ꯭ꯔꯤꯗ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯗ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯁꯦ ꯍꯪꯅꯤꯡꯕ ꯀꯣꯜ ꯇꯧꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯔꯤ ꯊꯃꯣꯏꯗꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯔꯦꯟ ꯆꯠꯅꯔꯕꯅꯤ ꯋꯥꯍꯩ ꯑꯣꯏꯅꯗꯤ ꯍꯥꯏꯗꯣꯛꯅꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞꯅꯤ ꯃꯦꯁꯦꯖ ꯊꯥꯅꯩ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤ ꯃꯦꯁꯦꯖ ꯈꯨꯝꯅꯗꯕ ꯃꯇꯝꯗ ꯑꯅꯤꯁꯦ ꯈꯝꯃꯟꯅꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯅꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈꯝꯃꯟꯅꯔꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯣꯏꯊꯣꯏꯕꯅ ꯉꯥꯏꯍꯥꯛꯇꯪ ꯊꯕꯛ ꯇꯧꯗꯨꯅ ꯃꯦꯁꯦꯖ ꯊꯥꯗꯕ ꯃꯇꯝꯗ ꯐꯖꯕꯤꯅ ꯍꯦꯛꯇ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯀꯅꯥꯒ ꯊꯥꯅꯩꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ ꯑꯩꯒꯤ ꯃꯦꯁꯦꯖ ꯈꯨꯝꯃꯛꯇꯦꯅ ꯐꯔꯦ ꯊꯥꯅꯔꯣ ꯍꯥꯏꯗꯨꯅ ꯈꯪꯕ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯐꯖꯕꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯊꯣꯏꯊꯣꯏꯕꯅ ꯄꯥꯈꯠꯇꯨꯅ ꯀꯣꯜ ꯐꯥꯎꯕ ꯇꯧꯁꯤꯜꯂꯤ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯅꯤ ꯑꯩ ꯃꯦꯁꯦꯖ ꯈꯨꯝꯗꯕ ꯅꯠꯇꯦ ꯈꯨꯝꯃꯛꯀꯦ ꯊꯥꯔꯛꯑꯣ ꯐꯖꯅ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯄꯥꯈꯠꯅ ꯋꯥꯁꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯈꯝꯕꯜꯅꯕꯁꯦ ꯑꯗꯨꯝ ꯐꯥꯎꯔꯛꯏ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯅꯣꯡꯃꯒꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯛꯄ ꯉꯝꯂꯛꯇ꯭ꯔꯦ ꯐꯖꯕꯤꯁꯨ ꯊꯣꯏꯊꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯅꯁꯨ ꯐꯖꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯂꯛꯏ ꯅꯣꯡꯃꯗꯤ ꯊꯣꯏꯊꯣꯏꯕꯅ ꯏꯀꯥꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯁꯛ ꯎꯅꯔꯒ ꯍꯥꯏꯕꯗꯤ ꯉꯝꯗꯕꯅꯤꯅ ꯃꯥꯅ ꯃꯦꯁꯦꯖꯇ ꯍꯥꯏꯈꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯁꯥꯎꯕꯤꯒꯅꯨ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯦꯁꯦꯖꯇꯨ ꯊꯥꯈꯤꯔꯝꯃꯤ ꯐꯖꯕꯤꯁꯨ ꯃꯗꯨꯒꯤ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯊꯣꯏꯊꯣꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗ ꯐꯖꯕꯤꯅ ꯐꯖꯅ ꯄꯤꯈꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄꯤꯅꯨ ꯀꯅꯥꯃꯠꯇ ꯈꯪꯍꯟꯕꯤꯅꯨ ꯍꯥꯏꯅ ꯐꯖꯕꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯊꯣꯏꯕꯁꯨ ꯂꯣꯏꯅ ꯌꯥꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯦ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯇꯥꯔꯕꯁꯨ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯤꯠ ꯅꯥꯅꯕ ꯊꯕꯛꯇꯤ ꯅꯣꯡꯃꯇ ꯇꯧꯗꯦ ꯃꯦꯁꯦꯖ ꯊꯥꯅꯕ ꯇꯥꯔꯕꯁꯨ ꯂꯣꯟꯅꯅꯤ ꯑꯗꯨꯒ ꯀꯣꯜ ꯇꯧꯅꯕ ꯇꯥꯔꯕꯁꯨ ꯂꯣꯟꯅꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯦ ꯃꯇꯝ ꯈꯔ ꯀꯨꯏꯔꯛꯂꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯐꯖꯕꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕ ꯇꯥꯟꯖꯥꯅꯤ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯏꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯑꯩ ꯊꯥ ꯑꯃꯔꯣꯝꯗꯤ ꯌꯨꯝꯗ ꯂꯩꯒꯅꯤ ꯅꯪꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯐꯣꯟꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯎꯅꯕ ꯊꯦꯡꯅꯕꯁꯨ ꯐꯖꯕꯤꯅ ꯄꯥꯝꯕꯗꯒꯤ ꯅꯣꯡꯃ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯊꯣꯏꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯨꯝ ꯑꯗꯨ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯀꯣꯏꯊꯣꯛꯂꯨꯏ ꯀꯣꯜ ꯇꯧꯗꯨꯅ ꯐꯖꯕꯤ ꯀꯧꯊꯣꯛꯏ ꯃꯁꯤꯗꯁꯨ ꯃꯈꯣꯏ ꯑꯅꯤ ꯎꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯊꯣꯏꯕꯤꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯐꯖꯕꯤꯒꯤꯗꯃꯛꯇ ꯃꯥꯅ ꯋꯥꯖꯕ ꯀꯌꯥ ꯂꯧꯕꯤꯕ ꯀꯌꯥ ꯑꯁꯤꯗ ꯐꯖꯕꯤ ꯇꯁꯦꯡꯅꯃꯛ ꯊꯣꯏꯊꯣꯏꯕꯗ ꯉꯥꯎꯔꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ ꯊꯣꯏꯊꯣꯏꯕꯅꯁꯨ ꯐꯖꯕꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯦ ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝ ꯐꯖꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝ ꯑꯁꯦ ꯊꯣꯏꯊꯣꯏꯕ 3-4ꯔꯛ ꯃꯥꯒꯤ ꯂꯩꯀꯥꯏꯗ ꯆꯠꯂꯨꯏ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯎꯅꯩ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯕ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯦ ꯑꯗꯨꯝ ꯂꯩꯕ ꯌꯥꯒꯅꯤ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯔꯤꯕ ꯃꯥꯅ ꯑꯣꯏꯍꯟꯕꯤꯔꯤꯕꯁꯦ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯍꯌꯦꯡꯒꯨꯝꯕꯗꯤ
ꯃꯃꯥꯟꯅꯕꯤ ꯑꯁꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯐꯖꯕꯤ ꯂꯥꯛꯀꯗꯕꯅꯤ ꯉꯁꯤꯒꯨꯝꯕꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯌꯥꯝꯅ ꯉꯟꯅꯕꯨꯗꯤ ꯐꯖꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯊꯣꯏꯊꯣꯏꯕꯗ ꯃꯦꯁꯦꯖ ꯊꯥꯔꯛꯑꯝꯃꯤ ꯑꯗꯨꯒ ꯀꯣꯜꯁꯨ ꯇꯧꯔꯛꯑꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯣꯏꯊꯣꯏꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯐꯖꯕꯤꯒꯤ ꯋꯥꯆꯞꯇꯤ ꯑꯣꯟꯂꯥꯏꯟ ꯂꯩꯕꯒꯨꯝ ꯇꯧꯏ ꯊꯣꯏꯊꯣꯏꯕꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯋꯥꯆꯞꯇꯤ ꯑꯣꯟꯂꯥꯏꯟ ꯂꯩ ꯀꯔꯤꯒꯤ ꯀꯣꯜ ꯇꯧꯕ ꯄꯥꯏꯗꯕꯅꯣ ꯍꯥꯏ ꯐꯖꯕꯤ ꯃꯦꯁꯦꯖ ꯈꯨꯝꯗꯕꯗꯤ ꯅꯠꯇꯦ ꯈꯨꯝꯃꯤ ꯑꯣ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯔꯤ ꯂꯣꯏꯔꯒ ꯇꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯣꯏꯊꯣꯏꯕꯁꯨ ꯌꯥꯝꯅ ꯊꯥꯖꯅ ꯉꯥꯏꯈꯤ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯀꯣꯜ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯜ ꯁꯨꯡꯇꯧ ꯇꯧꯔꯛꯇꯕꯁꯤꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ ꯅꯪ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯅꯪ ꯈꯨꯝꯃꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯖꯕꯤ ꯃꯦꯁꯦꯖ ꯈꯨꯝꯃꯛꯇ꯭ꯔꯦ ꯈꯨꯝꯃꯛꯇꯕꯗꯒꯤ ꯊꯣꯏꯊꯣꯏꯕꯅ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀꯣꯜ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯐꯖꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤ ꯋꯥꯏꯇꯤꯡ ꯂꯩꯔꯝꯃꯤ ꯋꯥꯏꯇꯤꯡ ꯑꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯁꯨꯡꯎ ꯎꯈꯠꯂꯛꯇ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯋꯥꯏꯇꯤꯡꯁꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯋꯥꯈꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯝ ꯐꯅ ꯌꯥꯝꯂꯦ ꯃꯥꯒ ꯐꯖꯕꯤꯒ ꯂꯣꯏꯅꯔꯛꯄ ꯈꯪꯅꯔꯛꯄ ꯅꯣꯡꯃꯗ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯊꯣꯛꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯀꯌꯥ ꯊꯥꯈꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯔꯣꯜꯗ ꯏꯔꯒ ꯊꯥꯈꯤ ꯀꯣꯜꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤन ꯑꯗꯨꯝ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯏꯇꯤꯡꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯊꯣꯏꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯕꯗꯒꯤ ꯀꯞꯄ ꯐꯥꯎ ꯀꯞꯂꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯊꯣꯏꯊꯣꯏꯕꯒꯤ ꯃꯁꯥꯗ ꯈꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯦ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯀꯣꯜ ꯁꯨꯡꯇꯧ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯊꯣꯏꯊꯣꯏꯕꯁꯨ ꯇꯨꯝꯕ ꯌꯥꯗ ꯌꯥꯗ ꯑꯍꯤꯡ ꯑꯁꯦ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯅꯨꯃꯤꯠꯁꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯑꯃꯨꯛ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕ ꯐꯖꯕꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯍꯪꯒꯗꯕꯅꯤ ꯑꯗꯨꯕु ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯀꯤ ꯃꯇꯝ ꯑꯁꯦ ꯐꯖꯕꯤꯗ ꯑꯗꯨꯃꯛ ꯀꯣꯜ ꯋꯥꯏꯇꯤꯡ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕ ꯃꯤꯀꯨꯞ ꯑꯁꯤꯒꯤ ꯊꯋꯥꯏ ꯆꯥꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤꯅꯣ ꯄꯥꯈꯨꯝꯁꯨ ꯐꯪꯗꯕ ꯋꯥꯍꯪ ꯑꯃꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯋꯥꯍꯜꯂꯔꯦ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯐꯖꯕꯤꯅ ꯈꯨꯝꯃꯛꯇꯕ ꯀꯣꯜ ꯇꯧꯔꯁꯨ ꯐꯖꯕꯤꯅ ꯀꯔꯤꯃꯠꯇ ꯄꯥꯈꯨꯝ ꯄꯤꯔꯛꯇꯕ ꯋꯥꯏꯇꯤꯡ ꯑꯗꯨꯝ ꯂꯩꯍꯟꯕ ꯀꯌꯥ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕ ꯀꯞꯂꯕꯅꯤ ꯉꯁꯤꯗꯤ ꯐꯖꯕꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯃꯉꯣꯟꯗ ꯉꯥꯡꯒꯤ ꯆꯩꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯊꯣꯏꯊꯣꯏꯕꯒꯤ ꯃꯁꯥꯗ ꯐꯥꯎꯗꯕ ꯅꯠꯇꯦ ꯐꯥꯎꯁꯨ ꯐꯥꯎꯔꯤꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯁꯨ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯧꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯔꯕꯗꯥꯏ ꯐꯥꯎꯕꯁꯦ ꯑꯗꯨꯝ ꯋꯥꯏꯇꯤꯡ ꯂꯩꯔꯤꯕꯅꯤ ꯊꯣꯏꯊꯣꯏꯕ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯐꯖꯕꯤ ꯃꯃꯥꯟꯅꯕꯤ ꯑꯁꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯁꯥ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯆꯠꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯇꯟꯖꯥꯗ ꯃꯥꯕꯨ ꯊꯣꯏꯊꯣꯏꯕꯅ ꯉꯥꯏꯔꯝꯃꯤ ꯊꯣꯏꯊꯣꯏꯕꯅ ꯐꯖꯕꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯋꯥꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯖꯕꯤ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ ꯇꯟꯖꯥ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯊꯜꯂꯤ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯅꯪ ꯇꯥꯔꯣꯏꯗ꯭ꯔꯥ ꯀꯩꯅꯣ ꯅꯪꯅ ꯉꯔꯥꯡꯒꯤ ꯃꯇꯝꯗꯒꯤ ꯍꯣꯡꯂꯤꯕ ꯅꯪꯒꯤ ꯅꯣꯡꯅ ꯇꯧꯁꯤꯕꯣ ꯍꯥ ꯀꯔꯤꯅꯣꯕ ꯀꯔꯤ ꯁꯛꯂꯣꯟꯅꯕ ꯅꯪ ꯂꯧꯔꯤꯁꯤꯕꯣ ꯍꯥ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯋꯥꯁꯦ ꯇꯣꯏꯅ ꯍꯪꯉꯤ ꯐꯖꯕꯤ ꯁꯨꯈꯨꯝ ꯈꯨꯝꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯆꯪꯈꯤ ꯃꯥꯅ ꯈꯨꯝꯗꯕ ꯃꯥꯅ ꯆꯪꯈꯤꯕꯒꯤ ꯃꯔꯝꯗꯤ ꯐꯖꯕꯤꯒꯤ ꯐꯣꯟ ꯑꯁꯦ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯂꯩꯕ ꯃꯥꯜꯂꯤ ꯃꯗꯨꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯊꯥꯔꯒ ꯊꯝꯂꯤꯕꯅꯤ ꯃꯁꯤꯃꯛꯅ ꯃꯥꯅ ꯋꯥ ꯐꯅ ꯍꯥꯏꯅꯤꯡꯂꯁꯨ ꯋꯥ ꯐꯅ ꯈꯨꯝꯅꯤꯡꯂꯁꯨ ꯃꯥꯅ ꯈꯨꯝꯂꯝꯗꯕꯅꯤ ꯐꯖꯕꯤꯅ ꯑꯁꯥ ꯈꯣꯏꯒꯤ ꯌꯨꯝꯂꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯥꯝꯅ ꯊꯨꯅ ꯊꯣꯏꯊꯣꯏꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯑꯁꯦ ꯋꯥꯏꯇꯤꯡ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯊꯣꯏꯊꯣꯏꯕ ꯊꯋꯥꯏ ꯆꯥꯛꯄꯗꯤ ꯂꯥꯔꯗꯅ ꯁꯥꯎꯅꯤꯡꯕꯅ ꯃꯥꯒꯤ ꯃꯁꯥꯕꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯣ ꯃꯇꯝ ꯃꯌꯥꯝꯕꯗ ꯃꯥꯒꯤ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯀꯣꯜ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯇꯧꯔꯝꯕ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯈꯨꯇꯨꯝ ꯁꯤꯡꯈꯤ ꯃꯅꯨꯡꯒꯤꯕ ꯋꯥꯔꯤ ꯃꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯑꯦ ꯀꯥ ꯌꯧꯔꯕ ꯇꯨꯡ ꯃꯥꯅ ꯐꯣꯟ ꯊꯝꯒꯦ ꯀꯌꯥꯔꯛ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯐꯣꯟ ꯊꯝꯒꯦ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯐꯖꯕꯤ ꯍꯩꯅ ꯇꯥꯟꯅꯕꯗ ꯌꯥꯗꯕꯁꯤꯗ ꯌꯥꯝꯅ ꯋꯥꯏ ꯐꯖꯕꯤ ꯇꯁꯦꯡꯅꯃꯛ ꯀꯞꯄꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯀꯞꯂꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯋꯥꯏ ꯆꯥꯛꯂꯤꯕꯅꯣ ꯃꯃꯥꯟꯅꯕꯤ ꯑꯇꯩꯗ
मान हाइदोक्पदि नत्ते अदुबु मंगोंदा पुबा थांगबा ngamdaba misak amadi adum leibigum tawe थोइथोइबना माबु करी खलंगनी मंगोंद वरौरमगदरा माबु यामना सारंगदरा हाबिसि वखलसे फजबी खंदब नते अदुबु करी हाइना खुमनुनी करी हाइना वारी सारुनी महक्ता सेंगनमक अवाबा हाबदु ओइरे थोइथोइबसु सोमदा साउनिंगबा कयादुना फजबीबु सिंख्रबनी नंग अमुक्तंग थुरकनीदना थुरक मतंदा अइना कैदौगी येंगो हादुना माना सिंख्रबनी नुमितुगी नोंगालकपदा पोथापुम खंगद्रबा थोइथोइबा फजबी थोलकप्रा हादुना माना ngaire पाखुम फंगदबा वहांग कया अमना माबु यामना वहानबसिना असुमना माना ngaibani अदुबु फजबीदी ngasiगी नुमित असे सुंगतोक थोरकिबा लेते माना फमदुना ngairiङै तंजासिदा मागी फोन असिदा मसक खंगदबा नंबर अमखक कॉल लाए कॉल दु लाकपदगी मासु कनागी नंबर नो हादुना ngakting yengi अदुगा फोन अदो माना पाखले थोइथोइबना फोन दु पादुना हलो हादुन हेक हारपगदी यामना सक्काकपा वाहि अमदा वा कया मंगालए नहागला फजबीगी नुसिने हारिबसे तौनु तौनु मधु ओइरोदबु वाने आइगा मागा नुसिनरकपा मतम यामनु कुइरे सही यामलबनी अदुगी सुमथक्ता नंगना माबु लोरुबा हाबिसे हयेंग नहाक निंगमदब यावना पोलकनी थवाई नुंगाइतबना नंगी नसादो पिकथलकनी मागी वखन थादो करिगुंबा अइना हाइबा वासी याददुना नंग मागा दुम कोइनरबा नुसिनबगी वरी कया अमा सारंबा तारबदी नंगी नकोका नसागसे तोंगान तोंगान किलोमीटर 50 हुंफुइना लामा तानी खंगो असुमना यामना सक्काकपा वाहि अमदा वा खर ngalamlaga phol du thamki pakhum pi gi haduna thoithoibana halo halo kyara khana kauroi adubu call ado kakkibana hale sauningba nungai tabudana thoithoibana call tosili adu phawbada call ase adum kakre karim to wangal khidre thoithoiba masidagi wahang jajat masa matom ta hanglare khalakle fajabi magi nusinaba nupa amale aduga karigi aingonda mana oidaba tawriba karigi namthak tawriba haduna thoithoiba masibaki nungaitaba sauning masina masase pikthankre o magi nusinaba nupada aigi number phawo piba masini heli thoithoibigi sauningba magi singnakhiba adubu tasengbadi fajabina number ase magi nupadu pikibanate nupa aduna thoithoibigi number ase thiraga call torakpani thoithoibigi wakhaldana फजबीने खुदिमसिंग से तौरिबनी माना पीखिबनी हाबगी वखलदा नुंगाइतबना मागी मसापु मकैनो मतोकी नुमितुमक्तदा फजबीदा थोइथोइबना मेसेज थाके आइगी कॉल नंगना पाइदबसु कसुम काइदे अदुबु आइगा नंग नुसिनरको मतमदा नंगी थवाई नुंगाइतनबा नंगी थमोय सोनबा थबक्ति आइ नोंगता तौदबनी नहंगना नंगी नुसिनबा नुपादा आइगी नंबर पीदुना आइबु किहलकबा आइंगोंदा अकन्नु वा कयाम हायलकबदी अय्याम नुंगाइते नंगना आइबु लोइनबा पामद्रबसु अदुम फजन हाइबिरम याबनी करिगी अइंगोंदा अदुगुम वा हेलिबनु हदुना थवाई चापकी मेसेज कयासे मानि इदुना थाकी मदुगी मेसेज दु फजबीना फंग मतमदा फजबी थवाई याम नुंगारमदे यामना इकाइरमे मसिदगी मागा नुसिनै हारिबा नुपासिदा अमु फजबीना कॉल तवी अदुगा मानसु ngangi ngango matam asida nupasina handana mabu ngkhale nang awaba taningbra नंग लेखा तानिंग्रा हदुना नुपासिना हंदना माबु किहले फजबी कपतुन खांजे उपाय लेत्रबा पांबै करीमत लेत्रबा फजबी असेंग मतंजा मंगाय अदुगा अहिंग अथेंग नुमिदांगी मतमदा माना थोइथोइबदा कॉल तवे थोइथोइबा कॉल पाइखले अदुबु छावबना मागी मसापु मदे कैनो मतरबनी फजबीना कपला कपलगा वासिन थोरे थोइथोइबा नंग एबु ngakpiu नंग एबु लाना लौबिनुको हादुना माना कपलगा हाइजरे थोइथोइबना हे पुक्सेल सिंगबा साबी थमोय सिंगबा साबी नंगदी अइना करी ngakpiba नंगी सुमतम लाकनी नोंगमा नंगी मतम लाकनी हाबदु नंग कावगनो असुमना थोइथोइबना मंगोंदी याम थिन ngalai ngalako matam asida फजबी लोट खलंबा मागी ममांग थकी ओइबा वा कया ama लोट पंगमक्त्रे मसिदगी फजबीन हाइदोरे होय ngango sayo अइगी अरान बने अइना लाना तोरुबा थबकनी अदुबु असुम्बा असेंग वरी दुदी नंग खंखो असुमना हारगा फजबीन वरी दुदी दे मतम ममा मागी पुसीदा अहानबा ओइना नुसिनकिबा नुपानी नुपासे माना नुसिनबा नुपा करिनो खलक्तिङै मतम असिदा ममानबी मयाम अमना थौजिलगा खंनाहनखिबनी मागदी
ꯃꯇꯝ ꯑꯗꯨ ꯐꯅꯀꯅꯤ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯅꯤ ꯐꯅꯤ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯈꯪꯅꯈꯤꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯐꯖꯕꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯥꯒ ꯍꯤꯡꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯐꯖꯕꯤꯒꯤ ꯁꯥꯗꯣꯡꯕ ꯄꯥꯝꯕ ꯀꯂꯞꯀ ꯃꯤꯍꯧꯕ ꯑꯄꯥꯝꯕꯅ ꯄꯤꯛ ꯊꯟꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯁꯤꯅ ꯐꯖꯕꯤꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯇꯨꯡꯗꯗꯤ ꯐꯖꯕꯤꯗ ꯃꯍꯥꯛꯅ ꯀꯣꯜ ꯀꯌꯥ ꯇꯧꯈꯤꯗꯦ ꯋꯥꯔꯤ ꯀꯌꯥ ꯁꯥꯈꯤꯗꯦ ꯐꯖꯕꯤꯅ ꯀꯣꯜ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯑꯩ ꯊꯕꯛ ꯇꯧꯔꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯅꯤ ꯐꯖꯕꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯐꯖꯕꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯣ ꯅꯪꯒꯤ ꯅꯣꯡ ꯅꯇꯧꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯗꯦ ꯆꯤꯡꯁꯨ ꯆꯤꯡꯅꯩ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯄ ꯅꯪꯅ ꯎꯅꯅꯤꯡꯕ ꯃꯇꯝꯗ ꯈꯛꯇ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯒ ꯈꯪꯅꯔꯤꯕꯅꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯁꯥꯗꯕ ꯑꯣꯏꯗ ꯄꯥꯗꯕ ꯀꯥꯇꯨ ꯀꯥꯔꯟꯒꯤ ꯋꯥ ꯉꯥꯛꯇꯃꯛ ꯉꯥꯡꯕ ꯑꯩ ꯅꯪꯒꯤ ꯅꯣꯡ ꯅꯇꯨ ꯁꯦꯡꯅ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯡꯖꯁꯅꯨ ꯂꯩꯈꯥ ꯇꯥꯗꯁꯅꯨ ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕꯗꯤ ꯇꯜꯂꯦ ꯅꯪꯒꯤ ꯅꯣꯡ ꯅꯇꯧꯁꯦ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒ ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯝꯕꯗꯒꯤ ꯈꯟꯅꯈꯤꯕ ꯁꯥꯎꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯥꯒꯤ ꯐꯣꯇꯣ ꯈꯔ ꯀꯥꯞꯈꯤꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯕꯨ ꯐꯖꯕꯤꯗꯤ ꯃꯤꯀꯨꯞ ꯑꯗꯨ ꯀꯔꯤꯃꯇ ꯈꯪꯍꯧꯗꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯁꯥꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯗꯕ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯁꯦ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯁꯤꯅꯁꯨ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯂꯔꯣꯏ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯐꯖꯕꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯤꯊꯣꯔꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡ ꯍꯟꯗꯛ ꯅꯪꯅ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯝꯕꯗꯣ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯎꯈꯤꯕꯅꯤ ꯑꯩꯒ ꯃꯥꯒ ꯇꯣꯛꯅꯈ꯭ꯔꯕꯅꯤ ꯂꯥꯞꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯤꯍꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯁꯨ ꯍꯣꯠꯅꯩ ꯑꯗꯨꯒ ꯃꯥꯅ ꯅꯪꯕꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯀꯤꯗꯨꯅ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯤꯡꯕꯗꯒꯤ ꯑꯩ ꯅꯪꯒꯤ ꯐꯣꯟꯗꯨ ꯄꯥꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯋꯥ ꯀꯌꯥ ꯁꯥꯔꯛꯏ ꯊꯣꯏꯊꯣꯏꯕ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕꯅꯤꯅ ꯃꯥꯅꯕꯨ ꯀꯔꯤ ꯈꯨꯝꯅꯤ ꯊꯣꯏꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯃꯄꯥꯟ ꯊꯣꯡꯒꯤꯕ ꯁꯛꯇꯝꯗ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯒꯨꯝꯅ ꯈꯜꯂꯤꯕ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯇꯝꯗ ꯈꯛꯇ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯁꯤꯗꯤ ꯑꯩꯅꯁꯨ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯑꯩꯅꯁꯨ ꯃꯥꯕꯨ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯋꯥ ꯆꯪꯍꯜꯂꯛꯏ ꯐꯖꯕꯤꯅ ꯌꯥꯗꯦ ꯃꯥꯟꯅꯒꯅꯨ ꯃꯥꯗꯤ ꯁꯥꯊꯤꯕꯅꯤ ꯃꯥꯗꯤ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯉꯝꯃꯅꯤ ꯃꯥꯟꯅꯒꯅꯨ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏ ꯊꯣꯏꯊꯣꯏꯕꯅ ꯌꯥꯗꯦ ꯃꯁꯤꯒꯨꯝꯕ ꯃꯍꯤꯛ ꯑꯁꯤꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯒ ꯃꯥꯒ ꯅꯪꯒ ꯃꯔꯤ ꯀꯌా ꯑꯃ ꯊꯝꯂꯕꯁꯨ ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯈꯤꯕ ꯌꯥꯏꯅ ꯑꯗꯨꯗꯤ ꯅꯠꯇꯕ ꯁꯥꯟꯅꯄꯣꯠꯒꯨꯝꯅ ꯈꯟꯕ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯀꯟꯅ ꯂꯥꯎꯏ ꯐꯖꯕꯤꯅ ꯐꯅ ꯀꯟꯅ ꯈꯥꯝꯂꯕꯁꯨ ꯊꯣꯏꯊꯣꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯐꯖꯕꯤꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯣꯏꯊꯣꯏꯕꯗ ꯐꯪꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯅꯨꯡꯁꯤꯅꯔꯝꯕ ꯃꯥꯒ ꯊꯃꯣꯏ ꯄꯤꯅꯈꯤꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯆꯠ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯐꯖꯕꯤꯅ ꯄꯥꯝꯗꯦ ꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯂꯩꯇꯦ ꯃꯍꯥꯛꯀꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯅꯤ ꯐꯖꯕꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯊꯣꯏꯊꯣꯏꯕꯅꯤ ꯐꯖꯕꯤ ꯑꯍꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯊꯥꯡꯒꯗꯣꯏꯕ ꯂꯝꯕꯤꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯖꯗꯕ ꯀꯌꯥ ꯑꯗꯨꯅ ꯀꯞꯄꯤ ꯃꯥꯅ ꯄꯪꯖꯔꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯥꯡꯗ ꯃꯥꯅ ꯊꯨꯔꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯇꯥꯠ ꯑꯃꯅꯤꯗ ꯃꯥꯅ ꯊꯥꯖꯔꯨꯕꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯁꯨꯝꯅ ꯃꯥꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯆꯕꯅꯤ ꯃꯊꯪꯒꯤ ꯅꯨꯡꯊꯤꯡꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯣꯏꯊꯣꯏꯕ ꯐꯖꯕꯤ ꯉꯥꯏꯔꯤ ꯐꯖꯕꯤꯅ ꯇꯨꯁꯤꯜꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯉꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯉꯥꯏꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯔꯤꯉꯩ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯀꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯋꯥ ꯉꯥꯡꯉꯤ ꯅꯪꯅ ꯊꯣꯏꯊꯣꯏꯕ ꯍꯥꯏꯔꯤꯁꯦ ꯁꯛ ꯌꯥꯝꯅ ꯀꯥꯛꯂꯤꯕ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯅꯪꯅꯤꯅꯦ ꯍꯦ ꯃꯤꯅ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯇ ꯌꯥꯗꯗꯅ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯗꯤ ꯉꯁꯤꯗ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯇꯥꯔꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯗ ꯅꯝꯃꯤ ꯊꯣꯏꯊꯣꯏꯕ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦ ꯊꯣꯏꯊꯣꯏꯕꯅ ꯈꯨꯝꯃꯤ ꯑꯗꯨꯃ ꯇꯧꯅꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯆꯥꯡꯌꯦꯡ ꯎꯟꯅꯁꯤ ꯅꯪꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕꯗꯤ ꯌꯥꯗꯦ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯔꯒ ꯀꯅꯥꯅ ꯍꯦꯟꯅ ꯀꯟꯕꯅꯣ ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯤ ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕꯅ ꯁꯛ ꯀꯥꯅ ꯉꯥꯡꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯏ ꯃꯁꯤ ꯎꯁꯤꯠꯇꯦꯅꯦ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯔꯛꯏ ꯅꯝꯅꯔꯛꯏ
ꯊꯣꯏꯊꯣꯏꯕꯗꯤ ꯍꯥꯟꯅꯗꯒꯤ ꯕꯣꯜ ꯁꯥꯟꯅꯕ ꯃꯁꯥꯁꯨ ꯈꯔ ꯈꯤꯡꯈꯥꯡ ꯂꯥꯎꯅ ꯂꯩꯕꯅꯤꯅ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒ ꯅꯝꯅꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ, ꯁꯥꯊꯤꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯝꯃꯤ꯫ ꯅꯨꯄꯥꯁꯦ ꯏꯁꯨ ꯐꯅꯌꯥꯝꯅ ꯇꯥꯔꯦ, ꯃꯁꯥꯁꯤꯁꯨ ꯐꯗꯥꯛ ꯐꯗꯥꯛ ꯇꯥꯔꯕꯅꯤ꯫ ꯊꯣꯏꯊꯣꯏꯕꯅ ꯃꯥꯒꯤ ꯒꯂꯥꯗ ꯄꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯦ, ꯅꯥꯄꯜꯅ ꯌꯣꯝꯕ ꯃꯤꯁꯦ ꯀꯩꯗꯧꯉꯩꯗ ꯀꯨꯏꯅ ꯆꯠꯇꯕꯅꯤ꯫ ꯅꯪ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯅꯥꯄꯜ ꯀꯥꯏꯔꯕꯁꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ꯫ ꯅꯪꯅ ꯐꯖꯕꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ, ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯡ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯈꯪꯅ ꯈꯪꯅ ꯑꯩ ꯃꯥꯕꯨ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ꯫ ꯅꯪꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯪꯗꯤ ꯃꯉꯣꯟꯗ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄꯅꯤ꯫ ꯐꯖꯕꯤꯅ ꯅꯪꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯕꯅꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯀꯔꯤꯒꯤ ꯄꯤ ꯇꯥꯒꯅꯤ? ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯑꯩꯅ ꯈꯪꯅ ꯈꯪꯅ ꯃꯥꯕꯨ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯨꯝꯕ ꯁꯥꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯖꯕꯤ ꯏꯄꯪ ꯄꯪꯖꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯗꯅ ꯑꯩꯅ ꯁꯨꯃ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯨꯝꯂꯒ ꯀꯥꯞꯄꯗꯤ ꯀꯥꯞꯆꯧ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯖꯕꯤꯁꯦ ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕ ꯉꯝꯃꯣꯏ, ꯃꯁꯤꯃꯗꯤ ꯅꯪ ꯈꯪꯉꯣ꯫ ꯃꯤꯀꯨꯞ ꯑꯁꯦ ꯑꯩꯅ ꯅꯪꯕꯨ ꯉꯝꯂꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯄꯥꯛꯇꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯍꯥꯠꯄꯤꯔꯣꯏ꯫ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯣ꯫ ꯑꯃꯨꯛ ꯍꯟꯅ ꯐꯖꯕꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯅꯪꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯒ ꯑꯄꯥꯝꯕꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ꯫ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯛꯇ ꯐꯥꯎꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯝꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯕ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯉꯩꯗ ꯀꯨꯏꯅ ꯆꯠꯂꯣꯏ꯫ ꯐꯖꯕꯤꯅ ꯅꯪꯕꯨ ꯀꯤ, ꯐꯖꯕꯤꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯀꯔꯤꯃꯠꯇ ꯇꯥꯗꯦ ꯈꯪꯉꯨ꯫ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤꯅ ꯑꯄꯥꯝꯕꯅ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯇꯥꯟꯈꯤ꯫ ꯇꯥꯜꯂꯕꯁꯨ ꯅꯨꯄꯥ ꯑꯗꯨ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯦ꯫ ꯊꯣꯏꯊꯣꯏꯕꯁꯨ ꯈꯪꯉꯤ ꯃꯥꯅ ꯐꯨꯔꯨꯕꯗꯨꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯦ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯊꯣꯏꯊꯣꯏꯕꯅ ꯅꯨꯄꯥꯗꯨ ꯇꯞꯅ ꯆꯤꯡꯈꯠꯂꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯕꯒꯤꯗꯃꯛꯇ ꯅꯪ ꯄꯦꯟꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯥꯎ, ꯑꯩꯗꯤ ꯍꯤꯡꯗ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ, ꯑꯩꯗꯤ ꯁꯤꯈ꯭ꯔꯁꯨ ꯌꯥꯏꯌꯦ꯫ ꯂꯥꯎ, ꯅꯪꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯅ ꯑꯩꯕꯨ ꯀꯥꯞꯄꯣ, ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯑꯗꯨꯕꯨ ꯅꯪ ꯐꯖꯕꯤꯗꯤ ꯂꯧꯕꯤꯌꯨ, ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯅꯪ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯨ꯫ ꯂꯥꯎ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯄꯥꯁꯦ ꯃꯥꯅ ꯆꯤꯡꯈꯠꯂꯤ, ꯑꯗꯨꯒ ꯄꯨꯔꯒ ꯂꯥꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯝ ꯂꯥꯛꯏ, ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯨꯠꯂꯥꯏꯗꯨ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯊꯣꯏꯊꯣꯏꯕꯗ ꯅꯝꯃꯤ꯫ ꯍꯥꯠꯀꯅꯤ, ꯑꯩ ꯅꯪꯕꯨ ꯍꯥꯠꯀꯅꯤ, ꯏꯈꯨꯠ ꯑꯁꯤ ꯄꯦꯟꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯅ ꯑꯀꯟꯕ ꯗꯧ ꯇꯧꯈꯤ꯫ ꯊꯣꯏꯊꯣꯏꯕ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯗꯦ, ꯍꯜꯂꯣ, ꯀꯥꯕꯣ, ꯑꯩꯗꯤ ꯁꯤꯔꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪ ꯐꯖꯕꯤꯗꯤ ꯂꯧꯕꯤꯌꯨ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯂꯧꯕ ꯂꯧꯗꯕ ꯅꯪꯅ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯒꯅꯨ꯫ ꯅꯍꯥꯛꯇꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯈꯠꯈ꯭ꯔꯒꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯟꯅ ꯅꯝꯕ ꯍꯧꯔꯛꯑꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯇꯨꯏꯁꯟ ꯍꯜꯂꯛꯄꯒꯤ ꯑꯁꯥ ꯑꯃꯗꯤ ꯐꯖꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯄ ꯇꯟꯖꯥꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯝꯕꯤ ꯃꯇꯥꯏꯃꯛꯇꯗ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯎꯔꯔꯦ꯫ ꯃꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯈꯔꯁꯨ ꯎꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯨꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯤ ꯀꯤꯗꯨꯅ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯑꯁꯥ ꯑꯃꯗꯤ ꯐꯖꯕꯤ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯏꯊꯣꯏꯕꯒꯤ ꯃꯥꯡꯃꯛꯇꯗ ꯐꯖꯕꯤꯅ ꯊꯠꯂꯔꯦ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯐꯖꯕꯤꯅ ꯉꯥꯡꯉꯤ, ꯅꯪꯕꯨ ꯉꯥꯎꯔꯕ, ꯅꯪꯕꯨ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯟꯗꯣꯛꯑꯣ, ꯅꯪ ꯍꯟꯗꯣꯛꯑꯣ, ꯅꯪ ꯍꯟꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯑꯀꯟꯕ ꯋꯥ ꯉꯥꯡꯉꯤ꯫ ꯐꯖꯕꯤꯅ ꯍꯥꯏꯔꯤ, ꯍꯟꯗꯣꯛꯑꯣꯏ, ꯀꯥꯞꯀꯦ ꯍꯥꯏꯔꯁꯨ ꯍꯥꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩꯕꯨ ꯍꯥꯠꯂꯣ꯫ ꯑꯩꯗꯤ ꯍꯤꯡꯕꯗ ꯀꯥꯟꯅꯗ꯭ꯔꯕꯤꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯝ ꯂꯥꯛꯅꯔꯒ ꯋꯥꯍꯜꯂꯒ ꯊꯝꯕꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩꯕꯨ ꯑꯣꯏꯅ ꯍꯥꯠꯂꯣ, ꯃꯥꯕꯨꯗꯤ ꯍꯥꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥꯁꯤꯅ ꯈꯪꯉꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯪ ꯍꯟꯗꯣꯛꯑꯣ, ꯅꯪ ꯍꯟꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯅꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯐꯖꯕꯤꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯅꯨꯄꯥ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯏꯊꯤꯕꯅꯤ꯫ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯅ ꯊꯣꯏꯊꯣꯏꯕꯕꯨ ꯐꯖꯕꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ, ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯍꯥꯠꯂꯣ, ꯑꯩꯕꯨ ꯍꯥꯠꯂꯣ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯀꯞꯂꯛꯄ꯫ ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯏꯀꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯐꯖꯕꯤꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯒꯤ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯈꯤꯕꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯪꯂꯕ ꯇꯨꯡꯗ ꯇꯥꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯐꯖꯕꯤꯕꯨ ꯃꯥꯅ ꯑꯣꯠꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯁꯤ
ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯤ ꯐꯖꯕꯤꯗꯤ ꯊꯣꯏꯊꯣꯏꯕꯗ ꯃꯥꯅ ꯆꯦꯠꯅ ꯀꯣꯜꯂꯤꯕꯁꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇ꯭ꯔꯦ ꯃꯃꯥꯟꯅꯕꯤ ꯑꯁꯥꯅꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯑꯗꯨꯒ ꯃꯥꯅꯁꯨ ꯈꯪꯗꯣꯛꯂꯤꯕꯅꯤ ꯃꯥꯁꯨ ꯉꯁꯤꯗꯃꯛ ꯈꯪꯂꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯐꯖꯕꯤꯅ ꯃꯥꯅ ꯊꯣꯏꯊꯣꯏꯕꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯉꯁꯤ ꯐꯪꯂꯤꯕ ꯑꯋꯥꯕ ꯆꯩꯅꯥꯁꯦ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯗ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯅꯪ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯔꯥꯛ ꯇꯧꯔꯝꯂꯕ ꯑꯗꯨꯒ ꯃꯥꯅ ꯆꯩꯅꯥ ꯈꯪꯕꯨꯔꯝꯂꯒꯗꯤ ꯅꯪ ꯀꯔꯤ ꯐꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯣ ꯃꯥꯒꯤ ꯁꯥꯎꯅꯤꯡꯂꯝꯕ ꯑꯃꯗꯤ ꯇꯦꯟꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯅꯦꯝ ꯅꯦꯝꯊꯈꯤꯕꯒꯨꯝ ꯇꯧꯏ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯃꯈꯥꯗ ꯇꯥꯈꯤ ꯐꯖꯕꯤꯒꯤ ꯊꯣꯏꯊꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕ ꯈꯟꯖꯕꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯃꯥꯏꯊꯤꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯅꯨꯡꯁꯤꯕꯗ ꯑꯄꯥꯝꯕꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯨꯕ ꯇꯥꯔꯕꯗꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯨꯏꯅ ꯆꯠꯂꯣꯏ ꯅꯨꯡꯁꯤꯕꯁꯤꯅꯤ ꯀꯨꯏꯅ ꯆꯠꯀꯗꯕ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯥꯜꯂꯦ ꯃꯥꯅ ꯐꯖꯕꯤꯕꯨ ꯐꯖꯅ ꯂꯣꯏꯅꯕꯤꯔꯝꯕ ꯇꯥꯔꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯊꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯐꯖꯕꯤꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯆꯠꯂꯁꯤ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯌꯥꯔꯝꯗꯨꯅ ꯆꯠꯂꯝꯕ ꯇꯥꯔꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯊꯣꯏꯊꯣꯏꯕ ꯑꯣꯏꯔꯝꯂꯦ ꯅꯨꯄꯥ ꯑꯁꯤꯒ ꯃꯍꯥꯛꯀ ꯊꯃꯣꯏ ꯄꯤꯅꯈꯤꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯥꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯔꯕ ꯑꯄꯥꯝꯕ ꯀꯔꯤ ꯇꯧꯅꯤ ꯅꯨꯄꯥ ꯑꯁꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯛꯂꯕꯅꯤ ꯃꯥꯅ ꯐꯖꯕꯤ ꯑꯃꯗꯤ ꯊꯣꯏꯊꯣꯏꯕꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯏꯀꯥꯏꯅ ꯑꯩ ꯅꯕꯥꯅꯤꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯩꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯐꯖꯕꯤ ꯆꯨꯝꯃꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯏꯆꯟꯅꯨꯄꯤꯅ ꯐꯪꯒꯗꯕ ꯆꯩꯅꯥ ꯑꯗꯣ ꯃꯕꯨꯡ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤ ꯑꯗꯣ ꯍꯥꯠꯅꯕ ꯂꯃꯟ ꯈꯨꯅꯕ ꯇꯧꯔꯛꯀꯅꯤ ꯊꯣꯏꯊꯣꯏꯕ ꯐꯖꯕꯤꯒ ꯅꯪꯒ ꯍꯤꯡꯃꯤꯟꯅꯧ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯅꯕꯥꯅꯤꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯁꯨꯝꯅ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯁꯤ ꯏꯀꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯥꯁꯨ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯇꯟꯖꯥꯗ ꯊꯣꯏꯊꯣꯏꯕꯗ ꯀꯣꯟꯁꯤꯜꯂꯝꯕ ꯐꯖꯕꯤ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯁꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯐꯖꯕꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯈꯥꯝꯃꯤ ꯐꯖꯕꯤ ꯃꯥꯏ ꯑꯣꯟꯊꯣꯔꯛꯇꯦ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯩ ꯃꯥꯡꯂꯕꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯪꯅꯁꯨ ꯈꯪꯂꯕꯅꯤ ꯑꯩ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯂꯩꯈꯥ ꯇꯥꯔꯕ ꯂꯩꯃꯟ ꯆꯜꯂꯕ ꯂꯩꯔꯥꯡꯗꯤ ꯅꯈꯣꯏꯅ ꯀꯩꯗꯧꯉꯩꯗ ꯄꯥꯝꯂꯣꯏ ꯆꯤꯟꯁꯨ ꯆꯤꯅꯤꯡꯂꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯀꯅꯥꯒꯨꯝꯕꯁꯤꯡꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯥꯛꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯊꯣꯏꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯈꯨꯝꯃꯛꯏ ꯐꯖꯕꯤ ꯑꯩ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ ꯅꯪꯒꯤ ꯃꯃꯥꯡ ꯊꯛꯀ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯩꯅ ꯂꯥꯟꯅ ꯈꯟꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯗ ꯑꯩꯅ ꯊꯤꯒꯠꯇꯨꯅ ꯅꯪꯕꯨ ꯈꯟꯅꯕ ꯍꯧꯒꯗꯕ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯊꯃꯣꯏ ꯁꯦꯡꯅ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯗꯣ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥ ꯂꯩꯔꯤ ꯀꯅꯥꯅ ꯑꯆꯨꯝꯕꯅꯣ ꯀꯅꯥꯅ ꯑꯁꯦꯡꯕꯅꯣ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯕ ꯅꯠꯇꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯈꯔꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯈꯪꯂꯒ ꯑꯩꯒ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯅꯤ ꯑꯩ ꯅꯪꯕꯨ ꯂꯧꯅꯤꯌꯦ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯊꯣꯏꯕꯅ ꯋꯥꯁꯦ ꯍꯥꯏꯔꯛꯏ ꯊꯣꯏꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯖꯕꯤ ꯀꯞꯄꯤ ꯐꯖꯕꯤ ꯑꯍꯥꯟꯕꯗ ꯐꯅ ꯀꯟꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯈꯤꯕꯅ ꯐꯖꯕꯤ ꯀꯔꯤ ꯈꯨꯝꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯃꯛꯇꯗ ꯍꯟꯖꯤꯟ ꯊꯣꯏꯊꯣꯏꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯏ ꯐꯖꯕꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯑꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯥꯡꯕ ꯃꯦꯁꯦꯖ ꯑꯃ ꯐꯖꯕꯤ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯊꯣꯏꯊꯣꯏꯕꯒ ꯅꯪꯒ ꯊꯨꯡꯅꯧ ꯅꯕꯥꯅꯤ ꯂꯥꯞꯅꯒꯅꯨ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯑꯁꯥꯡꯕ ꯑꯃ ꯏꯔꯒ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯃꯦꯁꯦꯖꯇꯨ ꯄꯥꯏ ꯐꯖꯕꯤ ꯀꯞꯄꯤ ꯊꯣꯏꯊꯣꯏꯕꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯂꯥꯛꯂꯤꯕꯗꯨꯁꯨ ꯄꯥꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯤ ꯑꯩꯗꯤ ꯃꯥꯡꯂꯕꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯍꯤꯡꯏ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯅ ꯌꯥꯝꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯕꯤꯔꯛꯇ꯭ꯔꯕ ꯑꯩꯒꯤ ꯃꯦꯁꯦꯖ ꯈꯨꯝꯕꯤꯔꯛꯇ꯭ꯔꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯃꯦꯁꯦꯖ ꯈꯨꯝꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖꯁꯤ ꯊꯥꯔꯛꯄꯗꯒꯤ ꯐꯖꯕꯤ ꯄꯥꯈꯠꯂꯛꯏ
ꯐꯖꯕꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯞꯂꯒ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯣꯏꯊꯣꯏꯕꯅ ꯂꯣꯏꯅ ꯅꯝꯊꯦꯔꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯈꯣꯏꯒꯤ ꯒꯦꯠ ꯃꯅꯥꯛꯇ ꯂꯩ ꯊꯣꯔꯛꯑꯣ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯊꯣꯔꯛꯑꯣ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯐꯖꯕꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯅꯤ ꯑꯩ ꯊꯣꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏ ꯊꯣꯏꯊꯣꯏꯕꯅ ꯉꯔꯪ ꯉꯔꯪ ꯉꯪꯉꯤ ꯊꯣꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏ ꯑꯁꯨꯝꯅ ꯐꯖꯕꯤꯁꯦ ꯅꯝꯗꯨꯅ ꯊꯣꯔꯛꯏ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯣꯏꯊꯣꯏꯕꯅ ꯃꯥꯕꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯄꯥꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯁꯤꯗ ꯅꯨꯡꯁꯤꯕꯅ ꯑꯄꯥꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯊꯣꯏꯊꯣꯏꯕ ꯑꯃꯗꯤ ꯐꯖꯕꯤ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯈꯤ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯄ ꯁꯦꯝꯖꯔꯛꯄ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯋꯥꯔꯤꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯂꯤꯕꯁꯤ ꯍꯣꯔꯦꯟ ꯀꯃꯦꯟꯗꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯨꯡꯗꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ